ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯅꯧꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯂꯧꯈꯠꯆꯔꯀꯥꯟꯗ ꯍꯦꯜꯊ ꯇꯤꯞꯁꯇ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯍꯦꯜꯊ ꯇꯤꯞꯁꯒꯤ ꯃꯥꯒꯤ ꯇꯣꯄꯤꯛꯁꯤꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯒꯗꯤ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯍꯦꯟꯅ ꯂꯥꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤꯌꯔ ꯇꯧꯖꯔꯛꯄꯗꯨ ꯃꯌꯥꯝꯅ ꯑꯩꯅ ꯑꯃꯨꯛ ꯈꯣꯝꯖꯤꯟꯖꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕꯅ ꯑꯩꯈꯣꯏꯕꯨ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯍꯦꯟꯅ ꯇꯣꯏꯅ ꯈꯜꯍꯜꯂꯤ ꯑꯃꯗꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯕꯗ ꯍꯦꯟꯅ ꯋꯥꯅ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯑꯃꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯃꯔꯛ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯇꯕ ꯊꯧꯑꯣꯡ ꯑꯃ ꯅꯠꯇꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯂꯩꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯌꯣꯔꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯁꯠ ꯃꯥꯔꯀꯁ ꯍꯔꯤꯡꯇꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕꯒꯤ ꯑꯣꯏꯅ ꯄꯥꯝꯗꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯃꯥꯡꯈꯤ, ꯑꯗꯨꯕꯨ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ (PTSD)ꯒꯨꯝꯕ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯟꯗꯨꯅ ꯂꯩꯕ, ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯊꯥꯐꯝ ꯈꯪꯍꯟꯗꯕ ꯋꯥꯕꯅꯆꯤꯡꯕ ꯇꯧꯕ ꯌꯥꯏ꯫ ꯇꯨꯝꯕꯒꯤ ꯆꯥꯡ ꯋꯥꯠꯄꯅ ꯄꯥꯝꯗꯕ ꯋꯥꯈꯜ ꯈꯜꯍꯟꯕꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤꯕ ꯑꯅꯧꯕ ꯁ꯭ꯇꯗꯤ ꯑꯁꯤꯒꯤ ꯂꯤꯗ ꯑꯥꯊꯔ ꯍꯔꯤꯡꯇꯟꯅ ꯑꯣꯏꯔꯤ꯫ ꯁ꯭ꯇꯗꯤ ꯑꯗꯨꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯃꯗꯨꯗꯤ ꯇꯨꯝꯕ ꯋꯥꯠꯄꯅ ꯃꯤꯑꯣꯏ ꯑꯃꯗ ꯄꯥꯝꯗꯕ ꯋꯥꯈꯜ ꯇꯣꯏꯅ ꯈꯜꯍꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯗꯤ ꯃꯗꯨꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯁꯨ ꯍꯟꯊꯍꯜꯂꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ ꯀꯥꯎꯟꯁꯤꯜꯒꯤ ꯐꯟꯗꯤꯡ ꯃꯈꯥꯗ ꯆꯠꯊꯕ ꯁ꯭ꯇꯗꯤ ꯑꯁꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯁꯥꯏꯟꯁ ꯖꯔꯅꯦꯜꯗ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯍꯔꯤꯡꯇꯟꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯏꯆꯝ ꯆꯝꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯍꯟꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯥꯔ ꯑꯃ ꯀꯟꯅ ꯊꯧꯕ ꯎꯔꯨꯕꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯛꯄ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ, ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯗꯤꯁꯑꯣꯔꯗꯔ ꯃꯈꯜ ꯈꯔ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯂꯣꯏꯕ ꯅꯥꯏꯗꯅ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯍꯟꯕ ꯃꯑꯣꯡꯗ ꯈꯟꯅꯕ ꯌꯥꯏ꯫ ꯍꯦꯔꯤꯡꯇꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯄꯥꯝꯗꯕ ꯋꯥꯈꯜ ꯐꯥꯊꯕ ꯂꯥꯛꯁꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯩ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯂꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯝꯅ ꯈꯦꯠꯅꯕ ꯂꯩꯍꯜꯂꯤꯕ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯔꯝ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯃꯥꯡꯍꯟꯈꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗ ꯇꯨꯝꯗꯕ ꯍꯥꯏꯕꯁꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯅ ꯁ꯭ꯇꯗꯤ ꯑꯁꯤꯅ ꯁꯖꯦꯁ ꯇꯧꯔꯤ꯫ ꯇꯨꯝꯕ ꯋꯥꯠꯄ ꯑꯃꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯍꯜꯂꯛꯄ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜꯁꯤꯡꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯊꯔꯒ ꯂꯩꯕ ꯌꯥꯏ꯫ ꯐꯖꯅ ꯇꯨꯝꯗꯕꯗꯒꯤ ꯑꯣꯏꯔꯛꯄ ꯀꯥꯎꯊꯣꯛꯀꯦ ꯉꯝꯗꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯚꯤꯁꯤꯌꯁ ꯁꯥꯏꯀꯜ ꯑꯣꯏꯗꯨꯅ ꯂꯩꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯁꯨꯡ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯇꯨꯝꯕ ꯌꯥꯗꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯐꯍꯟꯅꯕꯒꯤꯗꯃꯛ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯇꯨꯝꯕ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯐꯪꯍꯟꯗꯦ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯥꯊꯔ ꯗꯥꯛꯇꯔ ꯁ꯭ꯀꯣꯠ ꯀꯦꯔꯅꯦꯜꯅ ꯍꯥꯏꯔꯤ꯫ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯆꯍꯤ ꯆꯥꯡꯆꯠꯇ 10ꯒꯤ ꯂꯣꯡꯒꯥ ꯑꯣꯏꯕ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯑꯣꯏ 60ꯕꯨ ꯁ꯭ꯇꯗꯤ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯑꯇꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯁꯨꯡ ꯇꯨꯝꯕ ꯋꯥꯠꯄ ꯀꯥꯡꯂꯨꯞ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ꯫ ꯇꯨꯝꯕ ꯋꯥꯠꯄ ꯀꯥꯡꯂꯨꯞ ꯑꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯟꯠ 30 ꯌꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯈꯤꯕ ꯃꯔꯝꯅ ꯑꯇꯨꯝꯕ ꯀꯥꯡꯂꯨꯞ ꯑꯗꯨꯗꯅ ꯄꯥꯔꯇꯤꯁꯤꯄꯦꯟꯠ 18 ꯈꯛꯇꯪ ꯌꯥꯎꯔꯝꯃꯤ꯫ ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯑꯈꯟꯅꯕ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕꯒꯤ ꯇꯦꯛꯅꯤꯛꯁꯨ ꯃꯈꯣꯏꯗ ꯇꯝꯕꯤꯔꯝꯃꯤ꯫ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯅꯨꯃꯤꯗꯥꯡꯗ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯈꯟꯅꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯐꯥꯊꯕ ꯉꯝꯂꯝꯃꯤ ꯑꯃꯗꯤ ꯃꯗꯨ ꯇꯧꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯗꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯁ꯭ꯇꯗꯤ ꯆꯠꯊꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯥꯎꯒꯦ ꯉꯝꯗꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜꯁꯤꯡ ꯊꯦꯡꯅꯕ ꯑꯃꯗꯤ ꯃꯗꯨꯕꯨ ꯐꯥꯊꯅꯕ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯅꯁꯨ ꯃꯈꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯅꯤꯡꯊꯤꯅ ꯇꯨꯝꯗꯨꯅ ꯄꯣꯊꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯆꯥꯡꯗꯝꯅꯕꯗ ꯇꯨꯝꯕ ꯋꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯝꯗꯕ ꯋꯥꯈꯜꯁꯤꯡ ꯈꯟꯕꯒꯤ ꯆꯥꯡ ꯆꯥꯗ 50 ꯍꯦꯟꯒꯠꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯂꯩꯈꯤ꯫
ꯔꯤꯁꯔꯆꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯇꯨꯝꯕ ꯋꯥꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯃꯗꯤ ꯂꯦꯞꯇꯅ ꯈꯜꯂꯒ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯊꯥꯗꯣꯛꯄ ꯉꯝꯕ ꯍꯧꯔꯛꯂꯝꯂꯕꯁꯨ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯍꯟꯕꯒꯤ ꯃꯁꯛ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯑꯃꯨꯛ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯄꯒꯤ ꯆꯥꯡ ꯍꯦꯜꯂꯤ꯫ ꯇꯨꯝꯕꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯍꯛꯁꯦꯜꯗ ꯄꯤꯔꯤꯕ ꯏꯝꯄꯦꯛꯀꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯔꯕ ꯁꯛꯇꯝ ꯑꯃ ꯁ꯭ꯇꯗꯤ ꯑꯁꯤꯅ ꯎꯠꯂꯤ ꯍꯥꯏꯅ ꯗꯥꯛꯇꯔ ꯁ꯭ꯀꯣꯠ ꯀꯦꯔꯅꯦꯜꯅ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯃꯆꯥ ꯈꯛꯇꯪꯒ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯁꯦꯌꯔ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯃꯤꯗꯨ ꯊꯥꯖꯧ ꯊꯃꯣꯏ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯅꯕ꯫ ꯀ꯭ꯂꯥꯁ ꯑꯃꯗ ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯃꯍꯩꯔꯣꯏ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯗ ꯅꯠꯇꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤꯒꯤ ꯊꯕꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯐꯍꯟꯅꯤꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯁꯦꯝꯗꯣꯛꯅꯤꯡꯕꯒꯤ ꯐꯅ ꯌꯥꯝꯅ ꯉꯥꯡꯂꯕꯁꯨ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯕꯁꯨ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯉꯥꯡꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯔꯛꯄ ꯄꯥꯝꯕ ꯃꯇꯧꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯡꯃꯥꯡ ꯃꯥꯡꯗ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯒꯦ ꯈꯜꯂꯤ꯫ ꯅꯣꯡꯃ ꯑꯣꯖꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯧꯔꯒ ꯄꯩꯁꯥ ꯈꯔ ꯄꯤꯔꯗꯨꯅ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯅꯕ ꯊꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯂꯩꯔꯨꯔꯒ ꯍꯜꯂꯛꯄꯗ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯁꯨꯕ ꯁꯨꯗꯕ ꯌꯦꯡꯂꯨꯗꯅ ꯑꯃꯗꯤ ꯍꯜꯂꯛꯂꯤꯕ ꯄꯩꯁꯥ ꯑꯆꯣꯏꯕꯁꯤꯡ ꯑꯗꯨ ꯊꯤꯔꯨꯕ ꯇꯧꯗꯅ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯗꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯒꯨꯟꯁꯤꯡ ꯁꯤꯡꯊꯥꯔꯝꯃꯤ꯫ ꯑꯣꯖꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯄꯩꯁꯥ ꯑꯗꯨꯗꯒꯤ ꯈꯔꯗꯤ ꯍꯨꯔꯥꯜꯂꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯒꯦ ꯈꯟꯈꯤꯗꯦ꯫ ꯑꯣꯖꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯥꯖꯕ ꯎꯠꯈꯤꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯅꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯊꯥꯖꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯣꯟꯊꯣꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯛꯏ ꯃꯌꯥꯝ꯫ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗꯕ ꯄꯥꯎꯇꯥꯛ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯃꯁꯨꯡ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯀꯣꯚꯤꯗ-19ꯒꯤ ꯄꯦꯟꯗꯦꯃꯤꯛ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ ꯑꯃꯁꯨꯡ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ SOP ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯑꯩꯒꯤ ꯍꯦꯜꯊ ꯇꯤꯞꯁ ꯑꯃꯁꯨꯡ ꯑꯩꯅ ꯋꯥꯔꯤ ꯃꯆꯥ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯂꯧꯊꯣꯛꯆꯔꯀꯥꯟꯗ ꯁꯦꯌꯔ ꯇꯧꯒꯦ ꯈꯜꯂꯤ꯫ ꯃꯌꯥꯝꯒꯤ ꯀꯔꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯑꯃꯇ ꯊꯝꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯁꯤꯒꯨꯝꯃꯥꯏꯅ ꯍꯦꯜꯊ ꯇꯤꯞꯁꯀꯤ ꯃꯔꯛꯇ ꯑꯗꯨꯝ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯁꯨ ꯃꯌꯥꯝ ꯍꯥꯞꯄꯁꯤ ꯑꯗꯨꯝ ꯌꯥꯕꯤꯕ꯭ꯔꯥ ꯌꯥꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯃꯣꯠꯇꯨ ꯊꯝꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯊꯦꯡꯛ ꯌꯨ꯫